ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯖꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥ ꯄꯨꯝꯅꯃꯛꯅꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗꯒꯤ ꯔꯦꯗ ꯖꯣꯟꯗꯒꯤꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯝꯐꯦꯟꯗꯅꯤ इमागी मैरागी कंपेनर सुजताबू एयरपोर्ट तगी एरेस्ट मेमोज यावदना मरान करीमता पीदना कस्टडी दा लंफेन वुमेन पुलिस स्टेशन दा ngasai pungani dagi na hojipau thamjan bi base mama oi bi sing na amata penadre magi maran kari no puthok piyo ba lan je horak padagi isa sing amadi tangdu leita draba khunai ase tangdu leita ba hanjalan na ba haidina kasin ko ya da chatna lan sibu loisan na ba ge hai bagi damakta masagi sacrifice tawdana masagi karimta khandana red zone area singda chatna lan se khamna bagi damakta thokjarakliba maitai ge ima amabo mathakta aran ba bazar mayam ama tawchalaganda hekta phajalaga maran suklai leitana custody da thamjan base mama puna makta yaningde athoba matamda sujatabu thadopi gedabani magi mathakta action namata panbe yaroi action pan ge hairagana manipur da leidiba mama oibi puna makta action pan bi gedabani ai khoi nopi kharana lan sigi maram da ngangjaruba sakjaruba bo aranba propaganda ge mayam santoktana ai khoi ge thakta akpa sera pidna affair san ba khoi yaningde tengna upanda kuki nopi singna tawhi matam de kana phage kanam tadi phage siguma ba matam dadi aduga lan si loisan na bagi damakta laujariba sakjariba ngangjariba mi sidana mathakta akpa sera pibase akhoi yaningde ngasi gi thongdause ngasi gi sujata gi thongdause aroi boi biyo maramdi sigumba airport ta delhi da nupi lan gi damakta yauna ba chachaba mibu aeroplane airport malung dagi aeroplane karam dai makta da arrest memo ka karim ta pidana lamfen police station da pusalla kanda maran suklai leitana hoje phong ka sai pungani dagi na hoje pung kya targe sibau da phajala thambase mama amtani yaningde aduna sujata gi mathakta maran siba sujata gi mathakta maran siba sujata gi mathakta maran siba manipur gi mama phaba manipur gi mama phaba sujata gi mathakta maran siba sujata gi mathakta maran siba atubada sujata thadokhiyo nasi tha phagi pung kya wa adai do oidina airport tai pungani dagi ma phagi kari ga mari leine na singna ba leiga ma phagi base hoji phogdi thidokpa leite akoina mi na sungangna bada nimphung tajabadadi leima kongda kamal kumar kauba nupa ma 57 mountain dagi kamal babu kauba nupa ma 57 mountain gida thbak thuba changiba ma ha badugi mangi badugi magi victim oiriba family gi nupi do adu moi memorandum piba lakani hai bagi maranda sujata di airport ta thonakpa matamda nupi siga force ka mukna leirambada sujata na haide akoi maitai nina maitai nupi bo dmai phaba mateng pangubadagi airport po moina thimbini haibra kalino tawrakanda adudi akupa sujata tholaga pau taraji akoi am taw lehoba nate airport manung dagi phagibni ma phagre je ahuba mina pau tamapodagi ima rezon mayam dagi ima mayam je haunaruba naidana sujata phaba yaroi lakpani sujata khudakta ima ragi kambina khudakta ado police ki mai kai kai hairage wari sanarabo पुलिस की एसपी का वरी सनरुरे मोय मीटिंग अमा तौरकनी अदुगा मरा लेरमगदी खंगदे मरा लेत्रगदी थादोकनी हाय करी मरा नो खोइना हाइसना मिनोपी बु एयरपोर्ट की फारदी अरेस्ट मेमो पी गदा वत्रो मागी एफआरआर दो सिनी उल्लगा फागदा वनत्रो मरा सुलै लेते वरी गातन सानजी न पुरगा हुजि पोक थमिसे हुजि पोक दा वरी सानजी हाइरगा थमने करी मरम नो खंगद्रिए बोसि हुजि पोक दा थादोक तदि माय होय मयाम gi mai kai dei kari kai khongjang jang थादोक त्रे गति आहा पकासि